Ngasi Story Collection na mayamda khudol tamjagadawriba tentakpa wari asigi maming Ningamdraba Thawai. Wari asida saktam langliba singdi John, Linthoi, Vidyalakshmi, Chan amasung John Dip. Video editor Rohit Lais, music editor Jamson KH. Wari asibu khud thabirakpana Thoibi Leima. Wari asi pathokcharakpa matamda soiki lankiba yaurabasu viewers khudingmakna ngakpinaba haijari. Ayuk anganbani ningthamtha changakpagi ayingba nungsitna isada yairari. Asangba mana masing-singna isang sangna hauri. Ingkholdusu pagchaw chawbadi nate. Adubu makhal suna awat palaita hauri. Yumdusu piktak chengtak rasi laina sai. Yumdugi awang thangba nakaldana maroi na pakpina laiteng oy sang na thari. Makha thangbadana laikhal suraba lairang singna maning tam na hai na humna laisat tamli. Yengbada asuki matik fazai. Ibe chawbisu masamau sengdokpa loiraduna duk thangmai thadoi. Aduga makhutta polang ama pairaduna ingkholda changai. Tanja aduda pakchawsu labukta chatlubra makhongdusu laikhomna haifettei makhut yetana lu amasu pairi makhut oidana steel gi baltin macha amasu yali. Ay mama, tarigo mama, nga simta loksilo laune. Haudong singsina marolama, ngakta mikubam da yakaba yade. Ibe chawbi ingkholda hangam heklambadagi mapuroibana kaubadu taraduna prap lai. Moy baba, nga bu kyam changamge ngasidi mina amta kaithok amdrabro. Ngasidi kaithomdaba male. Luse masimta lengamdre. Se loksilo. Wasi hairamduna pakchaw pukri leiriba domda chatkre. Ibe chawbi imungda onsinduna machanupi bu kaurai. Hi, ibema, henthoi, tabro, mapandam ta thola ulaw ne. Henthoi taha chentorai. Ima, kai haige. Se, nga se pusilu, aduga ne, phazana khandok amo. Ima hangam khara heklakke, aduga nga macha singduga ne thongna naba. Hoi ma. Ngai khone he, nabungdubu hogat khrabro. Hogakre. Fare. Asi hairamduna ibe chawbisu ingkholomda mamai onsinkre. Henthoi kitchen da changai aduga nga do kompak amada haidoktuna achaw macha khandoi. Chinglen su machan bu kauduna changai. Chan. Taton, kai haige. Imadi. Ingkholda hangam hekpa jangkhiba ne. Nga mayam sini. Baba so halakrabo. Henthoi mabunggi mari hairak iba wadu tingak yengduna. Hoi, halae. Namu ngarang aina stita waramba purito takrabo. Takrabane. Aduga tatongi gordes da yalamidudi. Aduni dana maram mukrabo isani. Saktabu khara thijabe wanida. Henthoi du machin pairapna. Yare, tatongi wado ayam saungningi ko. Thabak tawramdaidana chan kauni. Tawloiragana amuksu sidarakani. Hey, adudi aina phagi tobni hairedana. Santipur haribu khulsidabu aigi san muk masak phajaba larik heba marmuk po kanabu leirigene. Yang ware da thagala tiki pizza birano. Nokfet tawi henthoi. Ado tatwa Purika stita aga yamnana chatoidubu inama unarudoira. Chalo he, kadai dina namano lalaksida. Henthoi nokamba maithongdu khajik hanjili. Mataududa chinglen machangi manakta khara changsinduna phamai. Chan, kedoroge tumin lai kaiduna. Tatwa, chingkhong singya nakna leibasingse
ꯀꯨꯀꯤꯅ ꯂꯣꯏꯅ ꯂꯥꯟꯗꯥꯕ ꯍꯧꯔꯦ ꯍꯥꯏꯗꯥꯏꯅꯦ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗꯁꯨ ꯌꯧꯔꯛꯑꯗꯤ ꯀꯃꯥꯏ ꯇꯧꯅꯤ ꯑꯩ ꯌꯥꯝ ꯄꯥꯈꯠꯂꯦ ꯇꯥꯇꯣꯟ ꯆꯤꯡꯂꯦꯟ ꯅꯣꯛꯐꯦꯠ ꯇꯧꯅ ꯃꯆꯟꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯛꯏ꯫ ꯑꯉꯥꯎꯕꯤꯁꯤꯗꯤ ꯑꯗꯨꯒꯤꯗꯤ ꯀꯔꯤꯁꯨ ꯈꯜꯂꯨꯅꯨꯗ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗꯗꯤꯅꯦ ꯌꯧꯔꯛꯑꯣꯏ ꯅꯕꯨꯡ ꯑꯩꯈꯣꯏ ꯃꯌꯥꯝꯅꯅꯦ ꯈꯨꯟ ꯉꯥꯏꯁꯤꯗꯤ ꯇꯥꯇꯣꯟ ꯅꯣꯏꯗꯤ ꯐꯖꯅ ꯇ꯭ꯔꯦꯅꯤꯡꯁꯨ ꯇꯧꯗꯦ ꯀꯨꯀꯤꯁꯤꯡꯗꯤ ꯇ꯭ꯔꯦꯅꯤꯡꯁꯨ ꯐꯖꯅ ꯇꯧꯏ ꯍꯥꯏ ꯈꯨꯠꯂꯥꯏꯁꯨ ꯑꯐ ꯑꯐꯕ ꯄꯥꯏ ꯍꯥꯏꯅꯔꯤꯗꯨꯗꯤ ꯑꯩꯈꯣꯏꯁꯨ ꯇ꯭ꯔꯦꯅꯤꯡ ꯐꯖꯅ ꯇꯧꯔꯤꯅꯦ ꯑꯉꯥꯎꯕꯤ ꯑꯩꯈꯣꯏꯒꯤ ꯈꯨꯠꯇꯅꯤ ꯅꯍꯥꯟ ꯃꯣꯏꯒꯤ ꯃꯤ 5 ꯁꯤꯔꯤꯗꯣ ꯑꯦ ꯑꯗꯨꯗ ꯇꯥꯇꯣꯟ ꯅꯪꯁꯨ ꯌꯥꯎꯕ꯭ꯔꯣ ꯌꯥꯎꯔꯤꯅꯦ ꯑꯗꯣ ꯏꯃꯥꯗꯗꯤ ꯍꯥꯏꯔꯨꯅꯨꯀꯣ ꯇꯥꯇꯣꯟ ꯑꯗꯨꯗꯤ ꯏꯃꯥꯗ ꯅꯠꯇꯦ ꯑꯩꯁꯨ ꯌꯥꯅꯤꯡꯗꯦ ꯑꯩꯈꯣꯏꯗꯤ ꯏꯆꯤꯜ ꯏꯅꯥꯎꯁꯨ ꯌꯥꯝꯗꯦ ꯏꯕꯥꯅꯤ ꯈꯛꯇꯅꯤ ꯇꯥꯇꯣꯟ ꯑꯃ ꯃꯥꯡꯈꯤꯕꯗ ꯑꯩꯁꯨ ꯂꯩꯕ ꯉꯝꯃꯣꯏ ꯑꯩ ꯑꯃ ꯃꯥꯡꯈ꯭ꯔꯁꯨ ꯇꯥꯇꯣꯟ ꯅꯨꯡꯉꯥꯏꯒꯗ꯭ꯔꯣ ꯆꯤꯡꯂꯦꯟ ꯃꯆꯟꯒꯤ ꯋꯥꯗꯨ ꯇꯥꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯈꯨꯠꯇꯨꯅ ꯃꯆꯟꯒꯤ ꯃꯆꯤꯟꯗꯨ ꯃꯦꯟꯁꯤꯜꯂꯛꯏ꯫ ꯏꯆꯟ ꯑꯗꯨ ꯋꯥꯗꯣ ꯃꯇꯨꯡ ꯃꯅꯥꯎꯗ ꯍꯥꯏꯕ ꯌꯥꯗꯦꯀꯣ ꯇꯥꯇꯣꯟ ꯇꯥꯕ ꯉꯝꯗꯦꯕ ꯑꯩꯗꯤ ꯏꯆꯟꯕꯨ ꯊꯥꯗꯣꯛꯇꯨꯅ ꯀꯩꯗꯧꯕꯩ ꯆꯠꯇꯣꯏꯅꯣ ꯅꯪꯁꯨ ꯇꯥꯇꯣꯟ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄ ꯌꯥꯔꯣꯏ ꯑꯗꯣ ꯌꯨꯝꯗꯤ ꯄꯥꯟꯒꯅꯨ ꯍꯥꯏꯔꯣꯏꯀꯣ ꯋꯥꯁꯦ ꯍꯥꯏꯔꯒ ꯆꯤꯡꯂꯦꯟ ꯃꯆꯟꯗ ꯌꯦꯡꯉꯒ ꯅꯣꯛꯁꯤꯜꯂꯛꯏ꯫ ꯍꯦꯟꯊꯣꯏ ꯏꯀꯥꯏꯔꯞ ꯇꯧꯅ ꯇꯥꯇꯣꯟ ꯅꯪ ꯁꯤ ꯍꯥꯏꯔꯒ ꯃꯈꯨꯠꯇꯨꯅ ꯃꯕꯨꯡꯗ ꯁꯦꯠ ꯁꯦꯠ ꯊꯥꯔꯛꯏ꯫ ꯑꯁꯨꯝꯅ ꯑꯅꯤꯗꯨ ꯅꯣꯛꯏ꯫ ꯇꯁꯦꯡꯅ ꯉꯥꯎꯒꯅꯤ ꯉꯥꯎꯐꯝꯁꯨ ꯊꯣꯛꯏ ꯑꯁꯨꯛ ꯌꯥꯝꯅ ꯅꯨꯡꯁꯤꯖꯅ ꯃꯕꯨꯡ ꯃꯆꯟ ꯑꯅꯤꯗꯣ ꯑꯃ ꯍꯦꯛ ꯀꯥꯏꯅꯕꯗ ꯀꯔꯝꯅꯗꯤ ꯉꯥꯎꯔꯣꯏ ꯍꯧꯖꯤꯛ ꯃꯇꯝꯗꯕꯨ ꯂꯩꯔꯝꯈꯤꯗ꯭ꯔꯥꯅꯦ ꯑꯁꯨꯝꯅ ꯃꯕꯨꯡ ꯃꯆꯟꯒꯤ ꯅꯨꯡꯁꯤꯕ ꯊꯥꯖꯗꯦ ꯍꯥꯏꯁꯤꯔꯅꯦ ꯍꯥꯏꯔꯣꯏꯗ ꯏꯃꯨꯡ ꯈꯔꯗꯗꯤ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ꯫ ꯑꯁ ꯌꯥꯔꯦꯁꯦ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯏꯟꯖꯥꯡ ꯊꯣꯡꯗꯣꯏꯅꯣ 이마나 한감 백바 짱키바네 아두가 nga 마사싱시가 통도이네 ꯑꯦ ꯅꯪꯅ ꯊꯣꯡꯗꯣꯏꯔꯣ 통도이네 ꯍꯥꯏꯅꯔꯤꯉꯩꯗꯨꯗ ꯏꯕꯦꯆꯥꯎꯕꯤꯁꯨ ꯍꯪꯒꯥꯝ ꯄꯣꯂꯥꯡꯗꯨ ꯄꯥꯏꯗꯨꯅ ꯆꯪꯉꯛꯏ꯫ ꯍꯥꯏ ꯀꯔꯤꯅꯣꯅꯦꯍꯦ ꯅꯈꯣꯏ ꯑꯅꯤꯅ ꯂꯥꯡꯉꯤ ꯃꯌꯥꯝꯗꯨꯕꯣ ꯊꯣꯡꯒꯥꯜ ꯐꯥꯎ ꯇꯥꯏꯌꯦ ꯋꯥꯅꯤ ꯑꯉꯥꯡ ꯃꯆꯥꯒ ꯆꯞ ꯍꯦꯛ ꯃꯥꯟꯅꯩꯗꯀꯣ ꯅꯈꯣꯏ ꯑꯅꯤꯁꯦ ꯆꯤꯡꯂꯦꯟꯅ ꯇꯥꯞ ꯑꯣꯛꯂꯛꯏ꯫ 이마 ꯑꯩꯈꯣꯏ ꯁꯟꯒꯤ ꯑꯦꯛꯖꯥꯝ ꯀꯨꯏꯗ꯭ꯔꯕꯅꯤꯀꯣ ꯆꯥꯛꯀ ꯊꯣꯡꯍꯜꯂꯨꯔꯅꯣ ꯍꯥꯏꯁꯤꯅꯤ ꯏꯃꯥꯅ ꯑꯗꯨꯝ ꯊꯣꯡꯉꯣꯕ ꯍꯣꯏꯅꯦ ꯑꯗꯨꯕꯨꯗꯤ ꯊꯣꯡꯒꯦꯅꯦ ꯑꯗꯨꯗ ꯏꯔꯥꯡ ꯃꯇꯥꯁꯤꯗꯅꯦ ꯑꯦꯛꯖꯥꯝꯕꯨ ꯊꯥꯕ ꯌꯥꯒꯤꯗ꯭ꯔꯥ ꯇꯧꯔꯤꯁꯤꯕꯣ ꯌꯥꯔꯁꯨ ꯀꯔꯤꯅꯣ ꯃꯣꯏꯅ ꯏꯗꯧꯔꯤꯁꯤꯕꯣ ꯂꯥꯏꯔꯤꯛꯇꯤ ꯏꯟꯊꯤ ꯅꯨꯡꯉꯥꯏꯅ ꯇꯝꯁꯨ ꯇꯝꯗꯅ ꯏꯕꯦꯆꯥꯎꯕꯤ ꯃꯆꯥꯅꯨꯄꯥꯗ ꯅꯨꯡꯁꯤꯅ ꯌꯦꯡꯖꯔꯛꯏ꯫ ꯑꯗꯣ ꯏꯕꯨꯡꯉꯣ ꯂꯥꯏꯔꯤꯛꯅ ꯂꯥꯏꯔꯤꯛ ꯑꯣꯏꯈ꯭ꯔꯦ ꯅꯪꯅ ꯃꯤꯇꯤꯡꯗ ꯉꯥꯡꯉꯤꯕ ꯋꯥ ꯃꯌꯥꯝꯗꯣ ꯇꯥꯕꯗꯅꯦ ꯏꯃꯥꯗꯤ ꯂꯩꯐꯝꯒ ꯈꯪꯗꯦꯗ ꯅꯪꯕꯨ ꯑꯗꯨꯒꯨꯝꯕꯗꯣ ꯑꯃꯠꯇ ꯌꯥꯎꯔꯅꯨ ꯀꯩꯗꯧꯒꯦ ꯏꯅꯥꯛꯇ ꯍꯦꯛ ꯂꯩꯔꯤꯈꯩꯗꯤꯅꯦ ꯏꯆꯥꯁꯦ ꯁꯤꯔꯣꯏ ꯅꯥꯔꯣꯏꯗꯒꯨꯝ ꯍꯦꯛ ꯈꯜꯂꯤ ꯍꯦꯛ ꯂꯥꯞꯊꯣꯛꯈꯤꯕꯗꯅꯦ ꯏꯁꯥꯁꯦ ꯂꯩꯐꯝ ꯆꯥꯐꯝꯒ ꯑꯃꯠꯇ ꯈꯪꯗꯦꯗ 이마 ꯌꯥꯝ ꯀꯥ ꯍꯦꯟꯅꯁꯨ ꯈꯟꯖꯤꯟꯒꯅꯨꯗ ꯁꯤꯌꯣꯅꯕꯨ ꯂꯥꯛꯑꯗꯤ ꯆꯦꯟꯗꯅꯒ ꯍꯤꯡꯒꯗꯕ ꯅꯠꯇꯦꯗ ꯆꯨꯔꯤ ꯇꯥꯐꯝꯗꯐꯥꯎ ꯈꯨꯗꯤ ꯊꯤꯔ ꯑꯗꯨꯝ ꯁꯤꯔꯤꯗꯨꯅꯤ ꯏꯃꯥ ꯍꯣꯏꯅ ꯁꯨꯃꯥꯏꯅ ꯁꯨꯝ ꯃꯆꯥꯁꯤꯡꯁꯤ ꯐꯥꯖꯤꯟꯅꯔꯗꯤ ꯏꯃꯥ ꯂꯩꯕꯥꯛꯁꯤꯗꯤ ꯀꯅꯥꯅ ꯉꯥꯛꯀꯅꯤ ꯃꯤꯅ ꯑꯗꯨꯝ ꯈꯨꯗꯨꯝ ꯆꯟꯈꯤꯕ ꯇꯥꯕꯅꯤ ꯑꯗꯨꯏ ꯁꯔꯨꯛꯄꯨꯗꯤ ꯃꯪꯒꯣꯜ ꯑꯣꯏꯅꯅꯦ ꯅꯆꯥꯅ ꯆꯠꯄꯗ ꯕꯣꯔ ꯑꯗꯨꯝ ꯄꯤꯕꯤꯌꯨ ꯑꯗꯣ ꯑꯩꯅ ꯃꯤꯇꯤꯡꯗ ꯋꯥ ꯉꯥꯡꯉꯤꯗꯨꯁꯨ ꯉꯥꯡꯗꯕ ꯌꯥꯗꯗꯅ ꯉꯥꯡꯉꯤꯅꯤ ꯚꯥꯞ ꯌꯥꯝ ꯇꯥꯗꯕ ꯌꯥꯎꯋꯦꯕ ꯑꯩꯈꯣꯏ ꯃꯩꯇꯩ ꯃꯆꯥꯁꯤꯡꯁꯤ ꯏꯕꯦꯆꯥꯎꯕꯤ ꯄꯥꯈꯠꯆꯅ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯕꯨ ꯃꯌꯥꯝꯗꯣ ꯅꯪꯅ ꯂꯣꯏꯅ ꯁꯦꯝꯗꯣꯛꯄꯗꯤ ꯉꯝꯃꯣꯏꯗꯅ ꯆꯤꯡꯂꯦꯟ ꯃꯃꯥꯗ ꯀꯣꯟꯗꯨꯅ 이마 ꯑꯗꯨꯕꯨꯗꯤ ꯀꯗꯥꯏꯗꯒꯤ ꯁꯦꯝꯗꯣꯛꯄ ꯉꯝꯗꯣꯏꯅꯣ ꯏꯁꯥꯗ ꯄꯥꯜꯂꯤꯕ ꯈꯣꯡ ꯈꯨꯠꯁꯤ ꯐꯥꯎꯕ ꯁꯥꯡꯕ ꯇꯦꯟꯕ ꯃꯥꯟꯅꯗ꯭ꯔꯤꯕꯁꯤꯅꯤ ꯁꯤꯒ ꯆꯞ ꯃꯥꯟꯅꯩ ꯑꯗꯨꯕꯨ ꯁꯦꯝꯗꯣꯛꯄ ꯉꯝꯃꯣꯏ ꯍꯥꯏꯗꯅ ꯑꯩꯈꯣꯏꯅ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯄꯒꯤ ꯃꯇꯝꯗꯤ ꯅꯠꯇ꯭ꯔꯦꯗꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤꯁꯨ ꯑꯩꯈꯣꯏꯅ ꯇꯧꯕ ꯉꯝꯕ ꯈꯔꯗꯤ ꯇꯧꯒꯗꯕ ꯅꯠꯇ꯭ꯔꯣ ꯉꯁꯥꯏꯗꯒꯤ ꯋꯥꯔꯤ ꯇꯥꯔꯤꯕ ꯍꯦꯟꯊꯣꯏ ꯃꯕꯨꯡꯗ ꯇꯤꯡꯉꯛ ꯇꯤꯡꯉꯛ ꯌꯦꯡꯖꯔꯛꯏ꯫ 따또한 ꯍꯥꯎꯅꯦ ꯅꯪ ꯍꯌꯦꯡꯗꯒꯤ ꯈꯨꯟ ꯉꯥꯛꯄ ꯆꯠꯄ ꯌꯥꯔꯔꯣꯏ ꯆꯤꯡꯂꯦꯟ ꯅꯣꯛꯐꯦꯠ ꯇꯧꯏ꯫ ꯑꯦ ꯀꯩꯒꯤꯅꯣ ꯍꯥꯏꯁꯦ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗꯁꯨ ꯅꯠꯇꯕ ꯃꯤꯒꯤ ꯂꯝ ꯑꯔꯥꯞ ꯑꯔꯥꯞꯄꯗ ꯆꯠꯂꯤꯗꯣ ꯑꯩ ꯌꯥꯝ ꯄꯥꯈꯠꯂꯦꯕ ꯇꯥꯇꯣꯟ ꯀꯩꯝ ꯇꯧꯔꯣꯏꯕꯅꯤ ꯅꯪꯕꯣ ꯑꯩꯈꯣꯏꯅ ꯃꯤꯒꯤ ꯂꯝꯗ ꯆꯠꯂꯤꯁꯦ ꯏꯈꯨꯠ ꯂꯥꯟꯊꯣꯛꯑꯒ ꯃꯤꯈꯨꯠ ꯂꯥꯟꯊꯣꯔꯛꯑꯦ ꯑꯗꯨꯅꯤ ꯍꯌꯦꯡ ꯑꯩꯈꯣꯏ ꯈꯨꯟꯗ ꯊꯣꯛꯄꯗꯁꯨ ꯃꯣꯏ ꯂꯣꯏꯅ ꯂꯥꯛꯇꯣꯏꯅꯤ ꯑꯗꯨ ꯑꯣꯏꯔꯁꯨ ꯌꯥꯔꯦꯁꯦ
ꯑꯗꯨꯏ ꯋꯥꯗꯣ ꯇꯣꯛꯁꯦꯕ ꯆꯠꯂꯣ ꯂꯥꯏꯔꯤꯛ ꯑꯗꯨꯝ ꯄꯥꯊꯣꯛꯔꯣ ꯇꯨꯌꯦꯞꯅꯤꯀꯣ ꯅꯪꯅ ꯊꯥꯗꯣꯏꯁꯦ ꯐꯥꯒꯤ ꯅꯠꯇꯦꯀꯣ ꯍꯦꯟꯊꯣꯏꯁꯅꯥ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯃꯆꯤꯟ ꯄꯩꯔꯞꯅ ꯁꯧꯔꯥꯡ ꯅꯨꯔꯥꯡ ꯆꯪꯈꯤ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨ ꯌꯦꯡꯅꯔꯒ ꯅꯣꯛꯍꯧꯏ ꯄꯛꯆꯥꯎꯁꯨ ꯑꯅꯤꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯏ ꯑꯥꯏ ꯑꯆꯧꯕ ꯉꯁꯤꯗꯤ ꯅꯪ ꯆꯠꯊꯣꯛꯔꯣꯏꯗ꯭ꯔꯥ ꯕꯕꯥ ꯆꯠꯇꯣꯏꯅꯦ ꯑꯗꯣ ꯆꯠꯂꯁꯨ ꯅꯤꯡꯊꯤꯅ ꯆꯦꯛꯁꯤꯟꯅ ꯆꯠꯂꯨꯀꯣ ꯂꯥꯏꯅꯤꯡꯊꯧ ꯂꯩꯃꯔꯦꯟꯕꯨ ꯐꯖꯅ ꯈꯨꯔꯨꯝꯃꯒ ꯆꯠꯂꯨ ꯑꯩꯈꯣꯏꯒꯤꯗꯤ ꯆꯤꯔꯕ ꯃꯇꯝꯗ ꯃꯉꯣꯟꯗ ꯆꯪꯖꯕ ꯅꯠꯇꯅ ꯀꯔꯤꯁꯨ ꯎꯄꯥꯏ ꯂꯩꯇꯦ ꯍꯣꯏ ꯍꯣꯏ ꯕꯕꯥ ꯑꯗꯣ ꯉꯁꯤꯅ ꯑꯃꯨꯛ ꯀꯔꯤ ꯂꯝꯗ ꯆꯠꯄ ꯇꯥꯔꯕ ꯍꯧꯖꯤꯛꯐꯥꯎꯒꯤꯗꯤ ꯈꯪꯗ꯭ꯔꯤ ꯍꯣꯔꯦꯟ ꯐꯣꯟ ꯇꯧꯔ ꯍꯥꯏꯔꯛꯀꯅꯤ ꯑꯣ ꯐꯔꯦ ꯐꯔꯦ ꯏꯕꯦꯆꯥꯎꯕꯤꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯏ ꯑꯩ ꯃꯃꯥ ꯅꯪꯁꯨ ꯆꯥꯛꯇꯣ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯨꯔꯗꯅ ꯅꯆꯥꯅꯨꯄꯥꯁꯦ ꯐꯣꯟꯒ ꯇꯧꯔꯛꯑꯗꯤ ꯆꯥꯛ ꯆꯥꯗꯕꯤꯗꯅ ꯍꯦꯛꯇ ꯆꯦꯟꯈꯤꯗꯣꯏꯁꯦ ꯊꯋꯥꯏ ꯌꯥꯝ ꯌꯥꯎꯖꯈ꯭ꯔꯕ ꯂꯥꯟꯁꯦ ꯃꯥ ꯌꯥꯎꯗꯗꯤ ꯌꯥꯗꯕꯗꯨ ꯉꯥꯏꯔꯦ ꯇꯧꯔꯤꯁꯦ ꯆꯤꯡꯂꯦꯟ ꯃꯄꯥꯒꯤ ꯀꯣꯆꯤ ꯊꯥꯡꯕ ꯋꯥꯉꯥꯡꯗꯨꯗ ꯇꯨꯃꯤꯟ ꯂꯣꯟꯊꯗꯨꯅ ꯂꯩ ꯋꯥꯗꯤ ꯉꯥꯡꯗꯦ ꯏꯕꯦꯆꯥꯎꯕꯤꯅ ꯑꯃꯨꯛ ꯂꯣꯏꯔꯦ ꯂꯣꯏꯔꯦ ꯊꯤꯗꯧꯗ ꯉꯥꯏꯔꯕꯅꯤ ꯆꯥꯛꯀ ꯊꯣꯡꯕ ꯆꯪꯗ꯭ꯔꯦꯗ ꯏꯁꯥꯁꯦ ꯎꯏꯔ ꯎꯏꯔꯒ ꯊꯣꯡꯕꯗꯣ ꯌꯧꯔꯕꯅꯤ ꯃꯤꯠꯀ ꯄꯥꯡꯕ ꯉꯝꯁꯤꯜꯂꯛꯇ꯭ꯔꯦ ꯑꯗꯨꯅꯤꯅꯦ ꯇꯧꯔꯤꯁꯦ ꯆꯥꯡ ꯅꯥꯏꯅ ꯇꯨꯝꯕ ꯆꯥꯕ ꯇꯧꯗ꯭ꯔꯕꯅꯤꯅ ꯅꯁꯥꯗꯨꯁꯨ ꯑꯗꯨꯝ ꯁꯣꯛꯂꯛꯄ ꯇꯥꯕꯅꯤ ꯅꯨꯃꯤꯗꯥꯡꯗꯅ ꯃꯩꯔꯥ ꯊꯣꯛꯇꯨꯅ ꯂꯩꯔꯦ ꯐꯔꯦ ꯐꯔꯦ ꯆꯥꯛꯁꯤ ꯆꯥꯊꯣꯛꯑꯒ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯣ ꯅꯨꯡꯊꯤꯜ ꯇꯨꯝꯕ ꯇꯥꯔꯦꯗꯅ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ ꯑꯁꯨꯝꯅ ꯆꯥꯛ ꯏꯁꯤꯡ ꯆꯥꯕ ꯂꯣꯏꯔꯗꯨꯅ ꯅꯨꯃꯤꯠꯇꯨꯁꯨ ꯍꯧꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯌꯥꯏꯆꯦꯟꯕ ꯆꯤꯡꯂꯦꯟꯗ ꯀꯣꯜ ꯇꯧꯔꯛꯏ ꯑꯅꯤ ꯑꯍꯨꯝꯂꯛ ꯇꯧꯔꯕ ꯇꯨꯡꯗ ꯍꯦꯟꯊꯣꯏꯅ ꯄꯥꯏꯈꯠꯂꯛꯏ ꯍꯦꯜꯂꯣ ꯐꯥꯎꯕ ꯍꯥꯏꯕ ꯅꯪꯗ꯭ꯔꯤꯉꯩ ꯑꯁꯣꯝꯗꯒꯤ ꯌꯥꯏꯆꯦꯟꯕꯅ ꯂꯥꯛꯊꯔꯛꯏ ꯀꯩꯅꯣ ꯐꯣꯟꯒꯁꯤꯅ ꯄꯥꯛꯅ ꯄꯥꯏꯗꯕꯤꯒ ꯇꯧꯔꯤꯗꯨꯅ ꯌꯥꯝ ꯗꯤꯃꯥꯟꯂꯣ ꯍꯦꯟꯊꯣꯏ ꯂꯠ ꯂꯠ ꯇꯧꯅ ꯗꯥꯌꯦꯛꯆꯦꯝꯕ ꯑꯩꯅꯦ ꯍꯦꯟꯊꯣꯏꯅꯦ ꯑꯩꯈꯣꯏ ꯇꯥꯇꯣꯟꯗꯣ ꯂꯧꯕꯨꯛꯇ ꯕꯕꯥꯒ ꯆꯠꯈꯤꯌꯦ ꯐꯣꯟꯁꯦ ꯆꯥꯔꯖ ꯇꯧꯔꯒ ꯂꯩꯔꯝꯃꯦ ꯑꯗꯨꯗ ꯑꯩꯅ ꯄꯥꯏꯔꯛꯄꯅꯦ ꯑꯩꯈꯣꯏ ꯇꯥꯇꯣꯟ ꯀꯧꯔꯨꯁꯣꯔꯥ ꯌꯥꯏꯆꯦꯟꯕ ꯃꯈꯨꯠꯅ ꯃꯁꯝꯗꯣ ꯍꯥꯏꯒꯠꯇꯨꯅ ꯏꯔꯥꯡ ꯄꯨꯕ ꯃꯤꯅꯣꯛ ꯑꯃ ꯇꯝꯃꯤ ꯌꯥꯔꯦꯗ ꯑꯩꯗꯤ ꯅꯪꯅ ꯄꯥꯏꯔꯛꯄꯁꯤꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯔꯦ ꯀꯩ ꯍꯥꯏꯕꯅꯣ ꯗꯥꯌꯦꯛꯆꯦꯝꯕ ꯑꯩ ꯇꯥꯍꯧꯗ꯭ꯔꯦ ꯀꯩꯁꯨ ꯍꯥꯏꯗꯦꯗ ꯅꯪꯕꯨ ꯍꯧꯖꯤꯛ ꯀꯩꯗꯧꯔꯤꯅꯣ ꯍꯥꯏꯕ ꯂꯥꯏꯔꯤꯛ ꯁꯨꯝ ꯌꯦꯡꯉꯝꯕꯅꯦ ꯑꯗꯣ ꯅꯣꯏ ꯇꯥꯇꯣꯟꯗꯤ ꯂꯥꯟ ꯆꯠꯇ꯭ꯔꯕꯣ ꯆꯠꯂꯤꯗ ꯑꯌꯨꯛ ꯅꯨꯡꯊꯤꯜꯗꯗꯤ ꯄꯥꯛꯅ ꯆꯠꯇꯦ ꯅꯨꯃꯤꯗꯥꯡꯗꯅ ꯑꯣꯏꯅ ꯑꯌꯥꯝꯕ ꯆꯠꯂꯤ ꯑꯌꯨꯛ ꯅꯨꯡꯊꯤꯜꯗꯅ ꯏꯔꯥꯡ ꯈꯔ ꯍꯟꯊꯕ꯭ꯔꯣ ꯍꯟꯊꯗꯦꯗ ꯍꯧꯖꯤꯛꯇꯁꯨ ꯑꯩꯈꯣꯏ ꯃꯥꯍꯣꯏ ꯆꯠꯈꯤꯗ ꯉꯥꯏꯔꯤꯌꯦ ꯑꯁ ꯅꯣꯏ ꯇꯥꯇꯣꯟꯗꯤꯅꯦ ꯃꯀꯨꯅꯤꯅ ꯅꯨꯡꯗꯥꯡꯗꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯔꯝꯒꯅꯤ ꯑꯉꯥꯟꯕꯗ ꯆꯠꯇ꯭ꯔꯤꯗꯣ ꯍꯦꯟꯊꯣꯏꯁꯅꯥ ꯃꯈꯣꯜ ꯈꯖꯤꯛ ꯊꯣꯛꯅ ꯅꯣꯛꯏ ꯍꯣꯔꯦꯟ ꯅꯣꯏ ꯇꯥꯇꯣꯟ ꯂꯥꯛꯑꯒꯅꯦ ꯅꯣꯏ ꯗꯥ ꯌꯥꯏꯆꯦꯟꯕꯅ ꯐꯣꯟ ꯇꯧꯔꯛꯑꯝꯃꯦꯅ ꯍꯥꯏꯅ ꯇꯝꯃꯨꯀꯣ ꯇꯝꯒꯦ ꯑꯗꯨ ꯆꯟ ꯅꯪ ꯍꯧꯖꯤꯛ ꯌꯨꯝꯗ ꯅꯊꯟꯗ ꯂꯩꯕ꯭ꯔꯣ ꯍꯣꯏ ꯂꯩꯌꯦ ꯀꯤꯖꯗ꯭ꯔꯣ ꯀꯤꯗꯦꯗ ꯀꯩꯗꯧꯕꯩ ꯀꯤꯗꯣꯏꯅꯣ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗ ꯌꯧꯔꯛꯇ꯭ꯔꯤ ꯑꯗꯨ ꯑꯣꯏꯔꯁꯨ ꯊꯣꯡ ꯐꯖꯅ ꯂꯣꯟꯁꯤꯜꯂꯒ ꯐꯖꯅ ꯂꯩꯌꯨꯀꯣ ꯑꯗꯣ ꯗꯥꯌꯦꯛꯆꯦꯝꯕ ꯅꯪ ꯃꯅꯤꯄꯨꯔꯗ ꯀꯔꯝ ꯀꯥꯟꯗ ꯊꯣꯛꯂꯛꯇꯣꯏꯅꯣ ꯅꯣꯏꯗꯤ ꯑꯥꯗ ꯏꯔꯥꯡ ꯌꯥꯎꯗꯕꯅꯤꯅ ꯅꯨꯡꯉꯥꯏꯔꯝꯒꯅꯤꯅꯦ ꯑꯁ ꯀꯗꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯗꯣꯏꯅೋ ꯄꯣꯛꯅꯐꯝ ꯂꯝꯗꯝꯅ ꯃꯩ ꯀꯟꯅ ꯆꯥꯛꯇꯅ ꯂꯩꯔꯒ ꯑꯩꯁꯨ ꯅꯦꯛꯁ ꯋꯤꯛꯇꯗꯤ ꯊꯣꯛꯂꯛꯑꯅꯤ ꯑꯗꯨꯒ ꯅꯣꯏ ꯇꯥꯇꯣꯟꯒ ꯄꯥꯔꯒꯅꯦ ꯂꯥꯟ ꯌꯥꯎꯗꯣꯏꯅꯤ ꯑꯦ ꯗꯥꯌꯦꯛꯆꯦꯝꯕ ꯂꯥꯟꯒ ꯌꯥꯎꯒꯅꯨ ꯑꯩꯈꯣꯏ ꯇꯥꯇꯣꯟꯗꯁꯨ ꯂꯥꯟ ꯆꯠꯇꯅꯕ ꯗꯥꯌꯦꯛꯆꯦꯝꯕꯅ ꯊꯦꯝꯃꯒ ꯈꯔ ꯍꯥꯏꯕꯤꯌꯣ ꯑꯩꯈꯣꯏꯅ ꯍꯥꯏꯕꯗꯗꯤ ꯌꯥꯗ꯭ꯔꯦꯕ ꯃꯤꯁꯤ ꯃꯤꯅꯥ ꯌꯥꯝ ꯌꯥꯎꯕꯁꯤꯗ ꯑꯩ ꯌꯥꯝ ꯄꯥꯈꯠꯂꯦ ꯀꯩꯗꯧꯕꯩ ꯄꯥꯈꯠꯂꯤꯅꯣ ꯀꯩꯁꯨ ꯇꯧꯔꯣꯏꯗ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯊꯝꯃꯒꯦ ꯐꯔꯦ ꯐꯔꯦ ꯊꯝꯃꯣ ꯑꯗꯣ ꯆꯦꯛꯁꯤꯟꯅ ꯂꯩꯌꯨꯀꯣ ꯍꯣꯏ ꯑꯗꯨ ꯏꯟꯊꯣꯏ ꯑꯩ ꯅꯪꯉꯣꯟꯗ ꯋꯥ ꯑꯃ ꯍꯥꯏꯗꯧ ꯂꯩꯀꯣ ꯍꯦꯟꯊꯣꯏ ꯋꯥ ꯃꯈꯥ ꯇꯥꯍꯟꯗ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯐꯣꯟꯗꯨ ꯐꯠ ꯀꯛꯊꯠꯂꯤ ꯌꯥꯏꯆꯦꯟꯕꯁꯨ ꯊꯤꯛ ꯊꯤꯛ ꯅꯣꯛꯑꯒ ꯃꯊꯟꯇ ꯁꯣꯜꯍꯧꯏ ꯑꯁ ꯃꯁꯛꯇꯤ ꯐꯖꯕꯅꯤꯅꯦ ꯃꯁꯤ ꯑꯉꯥꯡꯁꯦ ꯑꯩꯅ ꯃꯆꯥ ꯇꯥꯗꯅ ꯂꯧꯅꯤꯡꯉꯩꯁꯤꯗ ꯅꯥꯔꯣꯟꯗ ꯑꯃꯅ ꯑꯃꯨꯛ ꯁꯠꯈꯤꯗꯅ ꯇꯣꯛꯀꯅꯤꯀꯣ ꯑꯁ ꯂꯥꯟꯒ ꯂꯥꯏꯔꯤꯗ ꯑꯩ ꯌꯥꯝ ꯊꯨꯅ ꯃꯅꯤꯄꯨꯔꯗ ꯊꯣꯛꯇꯕ ꯌꯥꯗ꯭ꯔꯦ ꯑꯁ ꯑꯩꯅ ꯈꯜꯂꯤꯁꯤꯕꯨ ꯆꯨꯝꯕ꯭ꯔꯅꯦ ꯃꯕꯨꯡ ꯇꯤꯟꯅꯔꯒ ꯃꯆꯟ ꯀꯣꯏꯕꯁꯤꯕꯨ ꯍꯦꯔꯥ
ꯅꯨꯡꯁꯤꯔꯗꯤ ꯅꯨꯡꯁꯤꯔꯦ ꯀꯩꯅꯣ ꯁꯤꯔꯁꯤ ꯅꯨꯄꯥ ꯃꯆꯥꯅꯤ ꯀꯩꯅꯣ ꯌꯦꯡ ꯇꯥꯔꯦ ꯁꯤ ꯍꯥꯏꯔꯒ ꯌꯥꯏꯆꯦꯟꯕ ꯃꯊꯟꯇ ꯅꯣꯛꯐꯦꯠ ꯇꯧꯖꯩ ꯏꯌꯥꯏꯗ ꯁꯥꯠꯄꯤ ꯊꯝꯕꯥꯜ ꯑꯔꯨꯕ ꯏꯄꯥꯛꯇ ꯁꯥꯠꯂꯕꯁꯨ ꯏꯔꯥꯛꯅꯒꯅꯤ ꯀꯤꯕꯅ ꯃꯥꯕꯨ ꯍꯦꯛꯇ ꯇꯣꯛꯈꯤꯕ ꯇꯥꯏꯕꯪ ꯀꯅꯥꯕꯨ ꯌꯥꯎꯈꯤꯕ꯭ꯔꯥ ꯌꯥꯎꯗꯦꯗ ꯑꯃꯨꯛꯁꯨ ꯌꯥꯎꯏ ꯍꯥꯏꯁꯤꯔꯥ ꯍꯥꯏꯔꯣꯏꯗ ꯃꯥꯒꯤ ꯃꯇꯤꯛ ꯃꯒꯨꯟ ꯏꯁꯣꯔ ꯃꯥꯒꯤ ꯈꯨꯌꯥꯈꯥꯗ ꯌꯧꯕ ꯐꯪꯖꯔꯤꯕꯅꯤ ꯂꯩꯔꯥꯡ ꯊꯝꯕꯥꯜꯒ ꯄꯥꯡꯈꯛ ꯑꯣꯏꯕꯅꯤ ꯍꯦꯟꯊꯣꯏꯁꯅꯥ ꯑꯃꯛꯄ ꯌꯥꯎꯗ ꯏꯪꯅ ꯃꯦꯡꯅ ꯂꯩꯁꯥ ꯇꯝꯖꯕꯤꯅꯤ ꯄꯛꯆꯥꯎ ꯑꯃꯗꯤ ꯏꯕꯦꯆꯥꯎꯕꯤ ꯑꯅꯤꯒꯤ ꯃꯆꯥ ꯅꯤꯡꯉꯣꯜ ꯑꯣꯏꯅ ꯃꯕꯨꯡ ꯆꯤꯡꯂꯦꯟꯒꯤꯁꯨ ꯑꯌꯨꯛꯀꯤꯅ ꯀꯣꯔꯧꯅꯤ ꯅꯨꯃꯤꯗꯥꯡꯒꯤꯅ ꯊꯥꯖꯅꯤ ꯑꯁꯨꯝꯅ ꯏꯪꯅ ꯆꯤꯛꯅ ꯂꯩꯖꯕ ꯏꯃꯨꯡ ꯀꯌꯥ ꯂꯥꯟꯁꯤꯅ ꯀꯔꯤꯕꯨ ꯊꯣꯛꯍꯟꯒꯗꯧꯔꯤꯕ ꯌꯦꯡꯁꯤ ꯌꯦꯡꯕ ꯇꯥꯕꯅꯤ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯏꯁꯤꯡ ꯆꯥꯕ ꯂꯣꯏꯔꯗꯨꯅ ꯏꯕꯦꯆꯥꯎꯕꯤ ꯅꯨꯡꯇꯤꯒꯤ ꯀꯥꯏꯕ ꯌꯥꯗ꯭ꯔꯕ ꯃꯊꯧ ꯑꯃꯒꯨꯝ ꯅꯤꯁꯥꯕꯟ ꯊꯣꯛꯅꯕ ꯂꯣꯏꯁꯤꯜꯂꯤꯕ ꯃꯇꯥꯡꯅꯤ ꯃꯄꯥꯟꯗꯒꯤ ꯅꯨꯄꯥ ꯑꯃꯅ ꯀꯧꯔꯛꯄꯗꯣ ꯆꯤꯡꯂꯦꯟ ꯆꯤꯡꯂꯦꯟ ꯇꯥꯕ꯭ꯔꯣ ꯆꯤꯡꯂꯦꯟ ꯃꯄꯥꯟꯗ ꯀꯧꯔꯛꯄꯗꯨ ꯇꯥꯔꯗꯨꯅ ꯄꯛꯆꯥꯎ ꯊꯣꯡꯗꯨ ꯇꯞꯅ ꯍꯥꯡꯗꯣꯔꯛꯏ ꯃꯂꯪꯕ ꯅꯪ ꯑꯣꯏꯔꯦ ꯆꯪꯉꯣ ꯍꯣꯏ ꯃꯥꯃ ꯑꯃꯗꯣ ꯇꯨꯝꯈ꯭ꯔꯕꯣ ꯐꯣꯟ ꯇꯧꯕꯁꯨ ꯄꯥꯏꯔꯛꯇꯦ ꯈꯪꯗꯦꯅꯦ ꯇꯨꯝꯈ꯭ꯔꯕ ꯖꯥꯠꯂꯥ ꯆꯥꯛ ꯆꯥꯔꯒ ꯆꯪꯈꯤꯕꯗꯒꯤ ꯃꯈꯣꯜ ꯃꯋꯥꯒ ꯑꯃꯨꯛ ꯇꯥꯈꯤꯗ꯭ꯔꯦ ꯅꯠꯇꯦ ꯅꯣꯏꯕꯨ ꯍꯧꯖꯤꯛ ꯑꯃꯨꯛ ꯆꯠꯇꯧꯔꯕꯣ ꯆꯠꯇꯣꯏꯅꯦ ꯃꯥꯃ ꯁꯨꯒꯅꯨꯒꯤ ꯅꯖꯥꯔꯦꯠꯇ ꯏꯔꯥꯡ ꯌꯥꯝ ꯀꯜꯂꯦꯅ ꯐꯣꯟ ꯇꯧꯔꯛꯑꯦ ꯃꯥꯃ ꯑꯗꯨꯒꯤ ꯆꯠꯅꯕꯅ ꯍꯥꯏꯒꯦꯅ ꯂꯥꯛꯄꯅꯦ ꯃꯥꯃ ꯑꯗꯣ ꯃꯂꯪꯕ ꯅꯣꯏꯒꯤꯁꯦ ꯉꯁꯤꯁꯦ ꯆꯠꯇꯕ ꯏꯌꯥꯃꯛ ꯌꯥꯗ꯭ꯔꯕꯣ ꯌꯥꯔꯒꯗꯤ ꯉꯁꯤꯁꯦ ꯒ꯭ꯌꯥꯟ ꯇꯥꯅ ꯄꯣꯊꯥꯔꯣꯗꯅ ꯃꯥꯃ ꯑꯩꯈꯣꯏꯅ ꯍꯦꯟꯅ ꯆꯠꯅꯤꯡꯕ ꯅꯠꯇꯦꯗ ꯑꯗꯨꯗ ꯀꯨꯀꯤꯈꯩꯅ ꯇꯝꯄꯥꯛꯇ ꯁꯨꯝ ꯆꯪꯁꯤꯜꯂꯛꯄꯒꯤ ꯐꯤꯕꯝꯗ ꯂꯩꯔꯦꯅ ꯍꯥꯏꯌꯦ ꯁꯤꯗꯕꯨ ꯑꯩꯈꯣꯏ ꯀꯃꯥꯏꯅ ꯇꯨꯝꯃꯒ ꯂꯩꯊꯣꯛꯇꯣꯏꯅꯣ ꯑꯩꯈꯣꯏ ꯖꯒꯥ ꯌꯧꯔꯛꯇ꯭ꯔꯤꯅ ꯁꯨꯝ ꯂꯩꯊꯣꯛꯄꯗꯒꯤꯅꯦ ꯉꯁꯤ ꯃꯣꯏꯅ ꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯏꯁꯦ ꯍꯣꯏꯅꯦ ꯑꯗꯨꯁꯨ ꯆꯨꯝꯃꯤꯅꯦ ꯑꯗꯨꯗ ꯅꯣꯏꯅ ꯆꯠꯊꯣꯛꯈ꯭ꯔꯒ ꯌꯨꯝꯗ ꯂꯩꯍꯧꯕ ꯑꯩꯈꯣꯏꯁꯨ ꯊꯋꯥꯏ ꯋꯥꯏ ꯂꯩꯐꯝꯁꯨ ꯈꯪꯗꯦꯅꯦ ꯃꯥꯃ ꯀꯥ ꯍꯦꯟꯅꯁꯨ ꯈꯟꯕꯤꯔꯨꯅꯨꯗ ꯋꯥꯁꯦ ꯍꯥꯏꯔꯝꯗꯨꯅ ꯃꯥꯂꯪꯕ ꯆꯤꯡꯂꯦꯟꯒꯤ ꯔꯨꯝ ꯇꯝꯅ ꯂꯥꯛꯏ ꯆꯤꯡꯂꯦꯟ ꯁꯤ ꯇꯥꯕ꯭ꯔꯣ ꯆꯤꯡꯂꯦꯟ ꯇꯥꯕ꯭ꯔꯣ ꯃꯤ ꯆꯤꯡꯂꯦꯟ ꯐꯃꯨꯡꯗ ꯇꯞꯅ ꯐꯝꯊꯗꯨꯅ ꯆꯤꯡꯂꯦꯟꯕꯨ ꯃꯁꯥ ꯄꯥꯏꯗꯨꯅ ꯍꯧꯗꯣꯔꯛꯏ ꯁꯦ ꯅꯃꯤꯠꯇꯨ ꯄꯥꯡꯉꯨ ꯁꯦ ꯅꯃꯤꯠꯇꯨ ꯄꯥꯡꯉꯨ ꯃꯤ ꯆꯤꯡꯂꯦꯟ ꯁꯦ ꯅꯃꯤꯠꯇꯨ ꯄꯥꯡꯉꯨ ꯃꯤ ꯆꯤꯡꯂꯦꯟ ꯃꯃꯤꯠꯇꯨ ꯎꯏꯔꯤ ꯎꯏꯔꯤ ꯄꯥꯡꯉꯛꯏ ꯀꯩ ꯂꯩꯔꯒꯦ ꯅꯪꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯅꯒ ꯇꯨꯝꯃ ꯂꯩꯔꯝꯃꯤꯅꯦ ꯑꯩꯗꯤ ꯆꯥꯛ ꯄꯣꯛ ꯆꯥꯗ꯭ꯔꯤ ꯇꯨꯝꯕꯗꯤ ꯂꯥꯏꯔꯗꯅ ꯆꯤꯡꯂꯦꯟ ꯐꯨꯛ ꯍꯧꯒꯠꯂꯤ ꯑꯩꯗꯤ ꯇꯨꯝꯊꯈꯤꯗꯅ ꯈꯪꯍꯧꯗ꯭ꯔꯦꯗꯅ ꯉꯁꯥꯏꯗꯒꯤ ꯂꯧꯕꯨꯛꯇ ꯆꯠꯂꯨꯗꯅ ꯈꯔ ꯋꯥꯔꯨꯔꯦ ꯑꯗꯣ ꯍꯧꯖꯤꯛ ꯄꯨꯡ ꯀꯌꯥ ꯇꯥꯔꯒꯦ ꯁꯤ ꯍꯥꯏꯔꯒ ꯆꯤꯡꯂꯦꯟ ꯃꯣꯟ ꯃꯌꯥꯗ ꯂꯩꯔꯤꯕ ꯐꯣꯟꯗꯨ ꯂꯧꯗꯨꯅ ꯄꯨꯡ ꯌꯦꯡꯉꯤ ꯀꯩꯅꯣ ꯍꯧꯖꯤꯛꯄꯨ ꯄꯨꯡ 10 ꯇꯥꯗ ꯉꯥꯏꯔꯤꯕꯣ ꯌꯥꯝ ꯉꯜꯂꯤꯅ ꯇꯧꯕꯕꯨꯗꯤ ꯉꯁꯤꯁꯦ ꯆꯥꯛ ꯈꯔ ꯉꯜꯂꯤꯅꯦ ꯑꯗꯣ ꯅꯪꯅ ꯂꯥꯛꯏꯁꯤꯕꯨ ꯀꯩ ꯄꯥꯎ ꯂꯩꯔꯒꯦ ꯐꯣꯟ ꯇꯧꯔꯛꯎ ꯌꯥꯗ꯭ꯔꯣ ꯃꯥꯂꯪꯕ ꯃꯃꯥꯏ ꯈꯖꯤꯛ ꯂꯩꯊꯣꯛꯇꯨꯅ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯏ ꯁ꯭ꯀꯨꯜ ꯃꯌꯥꯝꯗꯨ ꯌꯦꯡꯉꯨꯅꯤ ꯏꯕꯨꯡꯉꯣ ꯐꯖꯕ ꯍꯧꯖꯤꯛꯇ ꯄꯨꯡ ꯌꯦꯡꯉꯤꯗꯨꯕꯨ ꯎꯗ꯭ꯔꯣ ꯎꯗꯦ ꯑꯗꯣ ꯀꯩ ꯄꯥꯎ ꯂꯩꯔꯒꯦꯕ ꯀꯔꯤꯒꯤ ꯑꯣꯏꯅꯤ ꯑꯩꯅ ꯂꯥꯛꯄꯕꯣ ꯁꯕꯥꯎ ꯂꯝꯕꯥꯎ ꯄꯥꯎ ꯅꯠꯇꯅ ꯍꯧꯖꯤꯛ ꯁꯨꯒꯅꯨꯒꯤ ꯅꯖꯥꯔꯦꯠꯇꯅꯦ ꯏꯔꯥꯡ ꯌꯥꯝ ꯀꯟ ꯊꯣꯛꯏꯌꯦ ꯑꯗꯨꯗ ꯂꯥꯛꯑꯣꯅ ꯐꯣꯟ ꯇꯧꯔꯛꯄ ꯑꯗꯨꯒꯤ ꯆꯠꯅꯕ ꯍꯥꯏꯒꯦꯅ ꯂꯥꯛꯄꯅꯦ ꯑꯗꯣ ꯃꯥꯃꯅ ꯉꯁꯤꯗꯤ ꯅꯪꯗꯣ ꯆꯠꯍꯟꯅꯤꯡꯗꯕ ꯃꯥꯜꯂꯦ ꯀꯃꯥꯏꯅ ꯇꯧꯁꯦ ꯍꯥꯏꯕꯅꯣ ꯇꯟꯖꯥꯗꯨꯗ ꯅꯨꯄꯤ ꯑꯅꯤꯗꯨꯁꯨ ꯆꯪꯉꯛꯏ ꯍꯦꯟꯊꯣꯏꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯅꯤꯡꯁꯤꯡꯂꯛꯄꯒꯨꯝ ꯈꯪꯍꯥꯏ ꯍꯥꯏꯔꯛꯏ ꯇꯥꯇꯣꯟ ꯆꯤꯡꯂꯦꯟ ꯃꯆꯟꯗ ꯌꯦꯡꯉꯛꯏ ꯀꯩ ꯂꯩꯔꯦ ꯏꯃꯥ ꯁꯥꯕꯤ ꯍꯧꯖꯤꯛꯐꯥꯎ ꯇꯨꯝꯗ꯭ꯔꯤ ꯃꯥꯜꯂꯦꯅꯦ ꯇꯨꯝꯃꯨꯔꯣ ꯆꯠꯂꯣ ꯊꯦꯡꯉꯕꯅꯦ ꯋꯥ ꯑꯃ ꯍꯥꯏꯕꯤꯒꯦ ꯇꯧꯕꯅꯦ ꯌꯥꯗ꯭ꯔꯒ ꯇꯣꯛꯆꯧ ꯀꯩꯅꯣ ꯍꯥꯏꯔꯣꯏ ꯁꯤ ꯍꯥꯏꯔꯒ ꯍꯦꯟꯊꯣꯏ ꯐꯦꯠ ꯍꯥꯏꯗꯣꯛꯇꯨꯅ ꯆꯠꯈꯤꯒꯦ ꯇꯧꯏ ꯋꯥꯗꯨ ꯇꯥꯕꯗ ꯆꯤꯡꯂꯦꯟ ꯃꯆꯟꯕꯨ ꯈꯥꯝꯃꯛꯏ ꯆꯟ ꯉꯥꯏꯈꯣꯃꯤ ꯀꯩ ꯋꯥꯅꯣ ꯍꯥꯏꯔꯛꯑꯣꯕꯁꯦ ꯇꯥꯇꯣꯟ ꯌꯥꯝ ꯇꯥꯅꯤꯡꯉꯦꯕ ꯁꯦ ꯃꯔꯨꯝ ꯃꯣꯛꯄꯅꯦꯕ ꯍꯌꯦꯡ ꯅꯪꯅ ꯆꯥꯅꯤꯡꯉꯦ ꯍꯥꯏꯕ ꯑꯆꯥꯄꯣꯠꯇꯣ ꯑꯩ ꯂꯣꯏ ꯂꯩꯕꯤꯗꯣꯏꯅꯦꯕ ꯍꯥꯏꯔꯣꯏ ꯑꯝꯇ ꯊꯦꯡꯉꯦ ꯇꯨꯝꯃꯨꯔꯣ ꯍꯥꯏꯗꯥꯏꯅꯦ ꯇꯨꯝꯃꯨꯔꯒꯦ ꯌꯥꯔꯦ ꯂꯩꯕꯤꯅꯣ ꯑꯝꯇ ꯉꯁꯥꯏ ꯗꯥꯌꯥꯏꯁꯤꯟꯕꯅ ꯀꯣꯜ ꯇꯧꯔꯛꯑꯝꯕꯅꯤ ꯑꯩꯕꯨ ꯌꯥꯝꯅ ꯃꯥꯏ ꯀꯥꯗ ꯆꯪꯖꯅꯤꯡꯕꯩ ꯇꯥꯏꯞꯇ ꯃꯥꯅ ꯀꯩ ꯍꯥꯏꯔꯛꯏꯅꯣ ꯍꯥꯏꯁꯦ
ꯊꯣꯛꯂꯛꯑꯅꯤ ꯗꯤ ꯍꯥꯏꯔꯒ ꯁꯨꯛꯊꯣꯛ ꯊꯣꯛꯂꯛꯇꯕꯅꯤ ꯃꯥꯗꯣ ꯑꯩꯉꯣꯟꯗꯅꯦ ꯍꯟꯖꯤꯟ ꯑꯗꯨꯝ ꯈꯥꯏ ꯂꯩꯔꯕꯅꯤ ꯏꯕꯦ ꯆꯥꯎꯕꯤꯅ ꯑꯃꯨꯛ ꯇꯟꯖꯥ ꯆꯥꯗꯅ ꯇꯧꯔꯤ ꯑꯣꯏꯔꯝꯅꯤꯌꯦ ꯐꯣꯟ ꯇꯧꯔꯛꯎ ꯍꯥꯏꯗꯣ ꯇꯧꯔꯒ ꯍꯦꯛ ꯍꯪꯉꯨꯗꯅ ꯑꯁ ꯉꯁꯤꯗꯤ ꯇꯧꯔꯔꯣꯏꯒꯦꯗ ꯃꯥꯒ ꯋꯥꯔꯤ ꯁꯥꯈ꯭ꯔꯗꯤꯅꯦ ꯄꯥꯛꯅ ꯊꯝꯕ ꯌꯥꯔꯔꯣꯏ ꯑꯗꯨꯅꯅꯦ ꯍꯌꯦꯡ ꯐꯖꯅ ꯇꯧꯔꯒꯦ ꯅꯠꯇꯦ ꯅꯣꯏꯕꯨ ꯍꯧꯖꯤꯛ ꯑꯃꯨꯛ ꯆꯠꯇꯧꯔꯕꯣ ꯍꯥ ꯃꯥꯂꯪꯕ ꯃꯥꯂꯪꯕꯗꯨ ꯃꯉꯛ ꯈꯖꯤꯛ ꯅꯣꯝꯃꯤ. ꯍꯣꯏꯅꯦ ꯆꯠꯇꯣꯏꯅꯦ. ꯑꯗꯣ ꯀꯅꯥ ꯆꯠꯇꯣꯏꯅꯣ? ꯑꯩꯈꯣꯏ ꯃꯤ ꯌꯥꯝꯃꯤꯗ. ꯊꯣꯏꯕ ꯍꯣꯏ ꯅꯥꯎꯕꯤ ꯍꯣꯏꯁꯨ ꯌꯥꯎꯏ. ꯃꯣꯏꯗꯤ ꯆꯠꯂꯝꯗꯧ ꯃꯥꯜꯂꯤꯅꯦ. ꯐꯔꯦ ꯐꯖꯅ ꯍꯦꯛ ꯆꯠꯂꯣ. ꯀꯩꯅꯣꯝꯃ ꯍꯦꯛ ꯇꯧꯕꯗꯅꯦ ꯀꯣꯜ ꯇꯧꯔꯛꯄ ꯀꯥꯎꯅꯤꯀꯣ. ꯑꯩꯁꯨ ꯑꯃꯨꯛ ꯊꯣꯛꯎꯈꯤꯒꯦ. ꯍꯣꯏꯅꯦ. ꯏꯕꯦ ꯆꯥꯎꯕꯤ ꯃꯆꯥꯅꯨꯄꯤꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯏ. 이베마 통가시 파자나 론실라가네 나빠가 파자나 레라모 헨ꯊꯣꯏ ꯃꯉꯛ ꯅꯣꯝꯃꯤ ꯍꯣꯏ ꯍꯥꯏꯒꯨꯝ ꯑꯗꯨꯒ ꯃꯥꯂꯪꯕꯗ ꯑꯃꯨꯛ ꯌꯦꯡꯉꯛꯏ. ꯗꯃꯥꯂꯪꯕ ꯑꯩꯈꯣꯏꯗꯒꯤ ꯑꯗꯨꯝ ꯆꯠꯇꯣꯏꯔꯣ? ꯌꯨꯝ ꯆꯪꯉꯔꯣꯏꯗ꯭ꯔꯣ? ꯅꯕꯨꯡꯈꯣꯏꯗꯤ ꯂꯥꯟ ꯑꯣꯏꯔꯕꯗ ꯆꯥꯛ ꯑꯝꯇ ꯆꯥꯕ ꯆꯪꯗ꯭ꯔꯦꯗ. ꯑꯗꯨꯅ ꯌꯨꯝꯗ ꯍꯥꯏꯐꯦꯠ ꯆꯪꯉꯝꯃꯒ ꯆꯥꯛ ꯈꯤꯇꯪ ꯆꯥꯔꯨꯈꯤꯒꯦ. ꯑꯁꯨꯝꯅ ꯃꯥꯂꯪꯕꯁꯨ ꯆꯥꯕ ꯊꯛꯄ ꯂꯣꯏꯔꯗꯨꯅ ꯁꯨꯒꯨꯅꯨ ꯃꯥꯏꯀꯩ ꯄꯥꯡꯉꯛꯏ. ꯃꯐꯝꯗꯨ ꯍꯦꯛ ꯌꯧꯕꯒ ꯗꯨꯡꯗꯥꯡꯒꯤ ꯃꯈꯣꯜ ꯅꯠꯇꯅ ꯑꯇꯩ ꯑꯃꯠꯇ ꯇꯥꯈꯤꯗ꯭ꯔꯦ. ꯑꯅꯤꯗꯨꯁꯨ ꯃꯌꯥꯝꯗꯨꯒꯤ ꯃꯔꯛꯇ ꯂꯥꯛꯇꯨꯅ ꯅꯣꯡꯃꯩꯗꯣ ꯀꯥꯞꯄ ꯍꯧꯏ. ꯁꯨꯝ ꯀꯥꯞꯇꯅ ꯆꯪꯉꯛꯄꯗ ꯎꯔꯦ. ꯊꯣꯏꯕ ꯑꯃꯗꯤ ꯅꯥꯎꯕꯤꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡꯅ ꯂꯩꯃꯥꯏꯗ ꯇꯥꯗꯨꯅ ꯂꯩꯔꯝꯕꯗꯣ. ꯃꯗꯨ ꯎꯕꯗ ꯑꯅꯤꯗꯣ ꯇꯍꯥ ꯆꯦꯟꯁꯤꯜꯂꯤ. ꯅꯥꯎꯕꯤꯗꯤ ꯁꯤꯕꯃꯛꯇꯤ ꯁꯤꯔꯝꯗ꯭ꯔꯤ. ꯑꯗꯨꯕꯨ ꯁꯦꯀꯦꯟ ꯈꯔ ꯈꯛꯀꯤ ꯋꯥꯅꯤ ꯃꯥꯅ ꯂꯩꯔꯝꯃꯤꯕꯗꯨ. ꯅꯨꯄꯥ ꯑꯅꯤꯗꯨꯁꯨ ꯃꯄꯤ ꯏꯔꯥ ꯆꯦꯟꯗꯨꯅ ꯃꯃꯥꯟꯅꯕ ꯑꯅꯤꯗꯨꯕꯨ ꯀꯣꯟꯈꯠꯂꯤ. ꯃꯥꯂꯪꯕꯁꯦ ꯄꯨꯊꯣꯛꯈ꯭ꯔꯁꯤꯁꯦ ꯃꯤꯍꯨꯟ ꯈꯔꯗꯤ ꯂꯩꯔꯤꯕ ꯃꯥꯜꯂꯦ. ꯑꯁ ꯊꯥꯖꯗ꯭ꯔꯦꯗ. ꯀꯗꯥꯏꯗꯅꯣ ꯄꯨꯊꯣꯛꯇꯣꯏꯁꯤꯕꯣ? ꯀꯔꯣꯝ ꯅꯥꯀꯟꯗꯅꯣꯕ ꯆꯠꯇꯣꯏꯁꯦ? ꯀꯥꯞꯅꯕꯁꯨ ꯂꯦꯞꯇꯦ. ꯃꯣꯏꯅ ꯂꯣꯏꯅ ꯀꯣꯏꯁꯤꯟꯈ꯭ꯔꯕ ꯃꯥꯜꯂꯦ. ꯑꯗꯨꯗꯤ ꯁꯨꯃꯥꯏꯅ ꯇꯧꯔꯁꯤ. ꯁꯣꯝ ꯅꯥꯀꯟꯗ ꯀꯥꯞꯅꯔꯤꯉꯩꯗꯅꯦ ꯁꯣꯝ ꯅꯥꯀꯟꯒꯤ ꯂꯝꯕꯤꯁꯤꯗ ꯄꯨꯊꯣꯛꯄ ꯌꯥꯕ꯭ꯔꯥ ꯌꯦꯡꯉꯁꯤ. ꯇꯟꯖꯥꯗꯨꯗ ꯑꯅꯤꯗꯨꯅ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯅꯣꯡꯃꯩ ꯃꯁꯤꯡ ꯈꯪꯗꯅ ꯀꯥꯞꯁꯤꯜꯂꯛꯄꯗ ꯃꯥꯂꯪꯕꯒ ꯆꯤꯡꯂꯦꯟꯒꯁꯨ ꯄꯥꯜꯂꯤ. ꯃꯥꯂꯪꯕꯗꯤ ꯀꯥ ꯍꯦꯟꯅ ꯊꯤꯅ ꯁꯣꯛꯄꯅ ꯑꯌꯣ ꯍꯥꯏꯕ ꯐꯥꯎ ꯉꯝꯈꯤꯗ꯭ꯔꯦ. ꯑꯗꯨꯕꯨ ꯆꯤꯡꯂꯦꯟꯗꯤ ꯄꯥꯈꯠꯄꯒꯤ ꯃꯌꯥꯏꯅ ꯃꯁꯥꯗ ꯅꯣꯡꯃꯩ ꯄꯥꯜꯂꯤꯗꯨ ꯐꯥꯎꯕ ꯈꯪꯕ ꯅꯠꯇꯦ. ꯃꯇꯥꯡꯗꯨꯗ ꯃꯈꯣꯏꯒ ꯄꯥꯔꯇꯤ ꯄꯨꯟꯕ ꯅꯨꯄꯥ ꯑꯃ ꯂꯥꯛꯇꯨꯅ ꯆꯤꯡꯂꯦꯟꯕꯨ ꯄꯨꯊꯣꯛꯅꯕ ꯍꯣꯠꯅꯕꯗ ꯆꯤꯡꯂꯦꯟ ꯍꯧꯒꯠꯀꯦ ꯇꯧꯕꯗ ꯍꯧꯖꯤꯛꯇꯗ ꯚꯥꯞ ꯇꯥꯔꯛꯏ ꯃꯥ ꯃꯁꯥꯗ ꯅꯣꯡꯃꯩ ꯄꯥꯜꯂꯤ ꯍꯥꯏꯕꯁꯤ. ꯅꯨꯄꯥꯗꯨꯁꯨ ꯆꯤꯡꯂꯦꯟꯕꯨ ꯄꯨꯊꯣꯛꯄ ꯉꯝꯗ꯭ꯔꯗꯨꯅ ꯃꯈꯨꯠꯅ ꯊꯤꯟꯗꯨꯅ ꯍꯥꯏꯔꯛꯏ. ꯆꯤꯡꯂꯦꯟ, ꯑꯁꯤꯗ ꯂꯩꯕ ꯌꯨꯝꯁꯦ ꯑꯁꯤ ꯃꯤ ꯀꯅꯥꯝꯇ ꯂꯩꯍꯧꯗꯕꯅꯤ. ꯑꯁꯤꯗ ꯁꯤꯠꯂꯒ ꯆꯠꯄ ꯌꯥꯕ꯭ꯔꯥ ꯌꯦꯡꯉꯨ. ꯑꯩꯁꯨ ꯁꯤꯒꯤ ꯄꯥꯏꯞꯁꯦ ꯂꯤꯠꯂꯒ ꯊꯣꯛꯄ ꯌꯥꯕ꯭ꯔꯥ ꯌꯦꯡꯉꯨꯔꯒꯦ. ꯑꯗꯨꯒ ꯃꯌꯥꯝ ꯆꯪꯗꯨꯅ ꯅꯪ ꯑꯃꯨꯛ ꯂꯧꯊꯣꯛꯄ ꯂꯥꯛꯅꯕ ꯇꯧꯔꯒꯦ. ꯆꯤꯡꯂꯦꯟ ꯃꯄꯤ ꯏꯔꯥ ꯆꯦꯟꯗꯨꯅ ꯃꯉꯛ ꯈꯖꯤꯛ ꯅꯣꯝꯃꯤ. ꯅꯥꯀꯟꯗ ꯇꯥꯔꯤꯕ ꯅꯨꯡꯁꯤꯔꯕ ꯃꯔꯨꯞꯇꯨꯕꯨ ꯑꯔꯣꯏꯕ ꯑꯣꯏꯅ ꯅꯨꯡꯁꯤꯅ ꯌꯦꯡꯉꯝꯗꯨꯅ ꯃꯥꯁꯨ ꯁꯤꯠꯇꯅ ꯌꯨꯝꯗꯨꯗ ꯌꯥꯝꯅ ꯋꯥꯅ ꯂꯥꯛꯏ. ꯑꯗꯨꯒ ꯌꯨꯝꯗꯨꯒꯤ ꯀꯥꯡꯈꯗ ꯇꯨꯃꯤꯟ ꯆꯪꯗꯨꯅ ꯂꯩꯈ꯭ꯔꯦ. ꯆꯩꯅꯥꯗꯣ ꯈꯥꯡꯅꯕ ꯍꯣꯠꯅꯕꯗ ꯃꯄꯤ ꯁꯤꯠꯊꯕꯗꯤ ꯂꯦꯞꯇꯦ. ꯃꯆꯤꯟꯗꯁꯨ ꯁꯣꯜꯂꯤ. ꯏꯃꯥ, ꯕꯕꯥ, ꯆꯟ, ꯅꯈꯣꯏ ꯃꯌꯥꯝꯒ ꯑꯩꯒ ꯊꯦꯡꯅꯕ ꯐꯪꯉꯔꯣꯏꯗ꯭ꯔꯥ? ꯇꯥꯇꯣꯟ, ꯏꯆꯟꯒꯤ ꯑꯆꯥꯄꯣꯠ ꯂꯩꯗꯧꯕ ꯋꯥꯠꯂꯤꯌꯦ. ꯁꯤ ꯊꯣꯛꯀꯅꯤ ꯍꯥꯏꯕꯒꯤꯔ ꯅꯈꯣꯏ ꯃꯌꯥꯝꯅ ꯑꯩꯕꯨ ꯆꯠꯄꯗ ꯊꯤꯡꯈꯤꯕꯗꯣ? ꯏꯃꯥ, ꯅꯆꯥ ꯌꯥꯝ ꯋꯥꯔꯦ. ꯕꯕꯥ, ꯅꯆꯥ ꯑꯩꯕꯨ ꯍꯥꯏꯕ ꯏꯟꯗꯦ ꯍꯥꯏꯗꯨꯅ ꯋꯥꯔꯧꯕꯤꯒꯅꯨꯀꯣ. ꯆꯟ, ꯇꯥꯇꯣꯟ ꯌꯥꯝ ꯂꯥꯜꯂꯦ. ꯑꯩ ꯌꯥꯝ ꯂꯥꯜꯂꯦ ꯆꯟ. ꯑꯩ ꯌꯥꯝ ꯂꯥꯜꯂꯦ ꯆꯟ. ꯃꯥꯂꯪꯕ. ꯁꯤ ꯍꯥꯏꯔꯒ ꯆꯤꯡꯂꯦꯟ ꯋꯥ ꯃꯈꯥ ꯇꯥꯕ ꯉꯝꯗ ꯍꯤꯛ ꯆꯤꯡꯗꯨꯅ ꯀꯞꯄꯤ. ꯀꯞꯄ ꯌꯥꯕ ꯀꯞꯄꯕ ꯃꯇꯨꯡꯗ ꯐꯣꯟ ꯊꯤꯔꯛꯄꯗ ꯐꯣꯟꯗꯨꯁꯨ ꯌꯥꯎꯔꯝꯗ꯭ꯔꯦ. ꯁꯣꯝꯗꯁꯨ ꯄꯥꯎꯗꯣ ꯇꯥꯕꯗ ꯏꯕꯦ ꯆꯥꯎꯕꯤ ꯑꯉꯥꯎꯕꯤ ꯑꯃꯒ ꯄꯥꯡꯈꯛ ꯑꯣꯏꯈ꯭ꯔꯦ.
Imagi ibungo achoba. Imana chatkinu haibado yaramabadi. Ngasi ichana awaba taribase tarammoy ko achoba. Imabu kari oirasige. Moy baba, ichadu kadayda layramgani. Kari charamgani. Mabuk yamna chawjabani ichadu. Ma yamna waramgani moy baba. Ay ichado hawjik magloba chatkani. Ay ichaga kainaba ngamoye. Ay chatkani ye. Wase haiduna ibe chawbi makhol thokna hikna kappi. Pakchawsu kappana mama machabu themjinjabada awaba ama oire. Mama se kapanu kaidaragi nangbo nasasi yararoi haibani. Ichado kaishu tawramoine. Ma aikoigi nakta soidana lakhiniye. Mabu lokthokpa chatnabasu kanna tawridana. Nangna sumaina sum kaptuna leirabadi isa tumbisidi kari oini. Nahandaki chaksu amata sanadre. Tawriba matawsibu karino. Ipahagi ibungo chawba. Henthoisu mamaga mapagada chetna konsinduna khonjel thokna kappi. Baba, ꯑꯩꯈꯣꯏ ꯇꯥꯇꯣꯟꯗꯣ ꯅꯣꯡꯃꯩꯅ ꯄꯥꯜꯂꯦ ꯍꯥꯏꯗꯥꯏꯅꯦ ꯃꯥꯅ ꯂꯩꯔꯝꯗꯣꯏꯁꯤꯕꯨ ꯀꯗꯥꯏꯗꯅꯣ ꯇꯥꯇꯣꯟ ꯅꯪ ꯅꯆꯥꯅꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯣꯏ ꯍꯥꯏꯗꯥꯏꯅꯦ ꯑꯩ ꯇꯥꯇꯣꯟꯕꯨ ꯉꯥꯏꯔꯤꯌꯦ ꯑꯩꯅ ꯆꯥꯅꯤꯡꯕ ꯑꯆꯥꯄꯣꯠꯁꯨ ꯂꯣꯏꯅ ꯂꯩꯕꯤꯅꯤ ꯍꯥꯏꯔꯝꯕꯅꯦ ꯕꯕꯥ ꯑꯩꯈꯣꯏ ꯇꯥꯇꯣꯟꯗꯣ ꯁꯣꯏ ꯁꯤꯔꯝꯃꯅꯤꯌꯦ ꯃꯥ ꯁꯣꯏꯗꯅ ꯁꯤꯔꯝꯃꯅꯤꯌꯦ ꯕꯕꯥ ꯑꯩꯈꯣꯏ ꯇꯥꯇꯣꯟ ꯂꯧꯔꯨꯁꯦ ꯁꯦꯕ ꯂꯥꯛꯑꯣ ꯍꯧꯒꯠꯂꯣ ꯇꯃꯥꯂꯪꯕ ꯅꯪꯁꯨ ꯀꯩꯁꯨ ꯇꯧꯔꯣꯏ ꯍꯥꯏꯔꯝꯗꯥꯏꯅꯦ ꯑꯗꯨꯒ ꯀꯔꯤꯒꯤ ꯍꯜꯂꯛꯇꯕꯅꯣ ꯅꯣꯏ ꯑꯩꯉꯣꯟꯗ ꯅꯆꯤꯟ ꯊꯤꯔꯤ ꯀꯩꯒꯤꯅꯣ ꯅꯣꯏ ꯀꯔꯤꯒꯤ ꯅꯆꯤꯟ ꯊꯤꯕꯅꯣ Henthoi sanagi mataudu ubada leiriba mayamdusu kappoi haiba ngamdre. Tanjaduda yaichenbasu lai. Mamittasu ira cheli. Leiramliba mama machagi mataududa changsin sikadai hantok sikadai tauduna leibado. Pakchangna uraduna kaurai. Ibungo yaichenba ichala idana chawo. Nangsu yungsida sanghingdrabo. Yaichenba itap tapna mapisu sintarai. Nate pabang, adum haibigano. Singlengi yumdi, aigisi yumdi. Ibe chawbina amuk. Ibungo, nangbu ngasi thoklakpro. Hoi ima, hausikta tholakpaga laisini. Henthoi yaichenbagi manakta changsilai. Mamitusu pina pumchochotle. Nahi Semba, ꯑꯩꯈꯣꯏ ꯇꯥꯇꯣꯟꯅ ꯍꯌꯦꯡ ꯅꯪꯉꯣꯟꯗ ꯀꯣꯜ ꯇꯧꯒꯅꯤ ꯍꯥꯏꯔꯝꯕꯅꯦ Yaichenba Henthoibu khajik konbirai.